Mambang sahigi me humdagi sahi asigi February kuntaret fawbada illegal Myanmaris lising taruka satret niputarukrom detain toukhi atopasani gyangkhai mapanamana biometric verification tauraga maramda halhankhre lemoriba sing tongana temporary center da thamle haina Chief Minister N Biren phongdokre Taranithoi suba Manipur Legislative Assembly gi manga suba session gi ngasi marini senban numit ke question hour da Khundrakpam Assembly Constituency gi MLA TH Lokesor na hangaki bawa hangi pakum pireduna Chief Minister N Biren na Hauzik tholbe irang asida leikidraba miyoi samaga taramari ge lengang ex gratia pikre haike supplementary wahang oina opposition ge MLA Lokesor na irang asida leikidraba yelomi kyano aduga illegal immigrant na kayano haina hangbaga loina ex gratia ge apun senpham kyano haina hangke Kuigi jelomi samna kayano aduga illegal immigrants haidi refugee sing wagera whatever ini Brahma disang iba bayan kisna kayam yaubage aduga chiba music list to house thambiba yabra aduga hujibagi pige ex gratia total pige ex gratia kayano simna khangeba yagadra ex gratia gumba pibagi simagi identity residence certificate date of birth adugi magi ID voter Aadhaar na simba madugi the base or pibani aduna tane the XYZ ma immigrant gum haidare ne ko adu gum badudi koi mafhum khangda badudi koi pide adu maina identify tawro ko pibani su phawda amount to the exact hojik ai 10 ge hisab da gi khara ngai taba thodok sing adigi yam war ba thodok sing da khara ge khara henkana pithok pusing tabu yawi lai gi dawi maming du so ingon da lai da house ka da thambu no ai member dai kana topsik